कार अमा लोखादा तासिनखिबदगी मिसी मिना थोखरे नेशनल हाईवे 37 इम्फाल जिरिबाम लंबी परिंगी नुंगबा अमसुंग रेंगपांग अनिगी मरक्ता थोखिबा लंबी की खुदोंथिबा थौदोक अमदा असोक अपन कया यावरे हाइदि पावसगी मतुंगिना ngase yo pung 12 rom tarakpa matamda highway sigi nungba amasung रेंगपांग अनिगी मरक्ता थोखिबा लंबी की खुदोंथिबा थौदोक अमदा अल्टो कार अमा लोखादा तासिनखरे हाइदि मदुदा मियोय अमा सिकी खराना असो अपन नंखि हाइदि अदुमोइनमक असोपा मिसिंग हौजुमकी ओइनादि चपचाना खंगबा ngamdri हाइदि combined force na hairoki mafam amadagi KCP PWG gi lanmi taret khulai ki amarum ga loina na phagat khre haidi aina thingkraba Manipur gi lal holop ama oiriba KCP PWG gi mioi taret khulai ga konana Thawbal district ki Hero police station gi manungsan na YBC clock ki manakta laiba SDC office tagi ngasi ayu angan ba pung 2 minute kunrom taba matamda Thawbal district police ki QRT 109 69 66 amadi 86 suba CRPF battalion gi platoon RAF ki 99A company gi apunba khutpu amana thi humbagi thabak sa thabada phagat pangamle hairi police ki pawsna hai ngase yu khulai ga konana phagalaba KCP PWG gi mioi singa dode Waikhom Tinku sahi kun gani fan apokpa Waikhom Ranjit Imphal East district ki Porompat MD Rewas Elias Pat apokpa MD Rafik Nongada dagi angom Bobby Elias Wataba sahi kuntraum doi apokpa angom imo thungju dagi ningthaujam sawba Elias hingsaba sahi kuntra gani pa apokpa ningthaujam kulabidu Thawbal laisang them dagi laisang them tomba Elias Thabal apokpa El Dasu Thawbal district dagi Phaudel Moirang Pali dagi MD Riazuddin Elias Kham sahi nipugama apokpa MD Ito amadi sahi tarama khakta ngairiba juvenile amasu yauki haidi phagalaba miyoising asidagi combined temna khulai kyamarum su phagat pangamle haidi IMC की employees सिंगे थामंगा चोपना तलब पिबीदना थंबीरे छित सेंगुदा सिजनब खुसु खुलाइसिंग साउना अवाट पलाइरे हाइदि मणिपुर की कोनुंग ओइरिबा मियोय लाख तरुक रोमना लैरिबा इम्फाल शहर असि तरु तनाना थमनबगी असौबा थौदांग लौरिबा इम्फाल म्युनिसिपल कॉर्पोरेशन IMC की यांगलेन सरु ओइरिबा employees सिंगी पिफम थोप तलब थामंगा रोंगी तलब पिबीदना लैबदगी employees सिंग यामना साउना अवाबा मायोकनारे अदुगा IMC न थौदांग लौदुना इम्फाल शहर सिट सेंगबदा सिजनगदबा मतंगो सुनबा खुसु खुलाई लैतबदगी सिट सेंगबगी थबकसु खुमांग चौक्सिनबा ngamdana लैरे हाइदि पाउसेसना फंगो पाउगी मतुंगिनदि IMC की रेगुलर एम्प्लॉयर चामरोम मास्टर रोल एम्प्लॉयर चामल कुनरोम लैरे हाइरिबा एम्प्लॉयीज सिंगी पिफम थोप था मंगागी तलब पिबीदबगी हौजिक यामना चाउना अवाबा मायोकनारे मसिगी मथक्ता IMC की केयर टेकर अमदि ऑपरेटर सिंगिसु था मंगा तरुक की तलब पिथोक्तना लैरे हाइदि मसिदा नतना इम्फाल शहर मनुंग अमसुंग अकोइबा मफम सिंगदा सिट सेंगबदा सिजनगदबा खुसु खुलाइसिंग मतंगो सुनदबा ओइबदगी अवाबा कया अमसु मायोकनारे हौजिक IMC की ओइना JCB अहुं खक लै मसिना बाजार मनुंग अमदि अकोइबा मफम सिंगी अमोन अकाइ सेंगदोकना बहोनबदा कोनदबदगी चाउना अवाबा मायोकनारे यामद्रबदा JCB निपान मथौ तारे हाइरि पावसना हाइ हौजिक IMC की ओइना सिट सेंगबगी थबक्ता माइपुनारिबा एम्प्लॉयी सिंगना सेटलि चारिबा ड्रेस असि मतंगा दुकि मतिक सुनद्रे अमदि हाइजीनिक ओइद्रे मदुना मतंगो सुनबा हाइजीनिक ओइबा ड्रेसिंग इशू तौबिबा चुंगनि हाइरि इम्फाल शहर मदि अकोइबा मफम सिंगदा सिट सेंगबदा सिजनरिबा मेचिन सिंग असिना था अमदा लुपा लाख 19 रोंगी थाउ चादिंग तौरे अदुबो हाइरिबा सेनफम सिंग असि मतम चाना पिबीदबदगी सिट सेंगबगी थबक्ता यामना चाउना अवाबा अमसु मायोक अदुना लैदे लोइनना सिट सेंगबगी थबक तौरिबा सिदा नुपी लेबर सिंगना अचौबा थौदांग लौदे अदुगा नुपा लेबर सिंगी मसिंगसु यामना वातुना लैरे हाइरे अमरोमदा इम्फाल शहर मदि अकोइबा मफम सिंग लुनाना थमनबगी थबक तौरिबा IMC की ओइना बजेट सेनफम मतिक चाना हापीदबा महुत डिपार्टमेंट की नीरगा रन तौबगी फिबम असी लापना IMC ना मसागी पांगथोपम थोपम मथौ पांगथोप ngamdabagi अचौबा मरम अमा ओइहले मदुना लेंगा की माइकैदगी सु IMC की ओइना मतिक चाबा बजेट की सेनफम हापीदुना मथौ सबचाना पांगथोप ngamnaba honabam थोइ हाइना फोंदोके सेंटर की मियेंगदा मणिपुर दा थोकलिबे इरांग असे खुनाय असिगी लैना लायोंग अमनि हाइदुना इंथोकलगा थंबगी मोंगदा तौरे हाइना MP बिमोल अकोइचमना फोंदोखरे मणिपुर दा प्रेसिडेंट रोल थमखिबा सस्पेंशन ऑफ ऑपरेशन सु एग्रीमेंट बैटालियन दगी इशू सिंगा लोइनाना नेशनल इशू ओइरिबा वर्क अमेंडमेंट एक्ट अमसुंग नेशनल हेराल्ड केस की मतंगदा लोक सभा की MP अंगोमसा बिमोल अकोइचमना वाफम कया थमखरे लोइना सेंटर की मियेंगदा मणिपुर दा थोकलिबे इरांग असे खुनाय असिगी लैना लायोंग अमनि हाइदुना इंथोकलगा थंबगी मोंगदा लैरे हाइना फोंदोखरे ngasi kaisam thungda leiba MP angomsa bimol akoijam gi yumda pangthokiba post budget session gi press briefing da angomsa bimol akoijam na wahaudo oina president role gi matang da wafam kya thamki mahana
ꯃꯍꯥꯛꯅ ꯍꯥꯏ ꯂꯣꯛ ꯁꯚꯥꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯕꯒꯤ ꯃꯇꯥꯡꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯄꯨꯡ ꯑꯃꯈꯛꯀꯤ ꯃꯇꯝ ꯐꯪꯈꯤ꯫ ꯂꯣꯛ ꯁꯚꯥ ꯑꯃꯗꯤ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯃꯅꯤꯄꯨꯔꯒꯤ MP ꯑꯍꯨꯝꯃꯛ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯔꯛꯈꯤꯗꯕ ꯑꯁꯤꯅ ꯀꯔꯤ ꯇꯥꯛꯂꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯈꯪ ꯑꯍꯩ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯈꯟꯅ ꯅꯩꯅꯕ ꯆꯪꯏ꯫ ꯁꯦꯟꯇꯔꯒꯤ ꯃꯤꯠꯌꯦꯡꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯒ ꯊꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯒꯤ ꯃꯇꯥꯡꯗ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯔꯤꯕ ꯑꯁꯤꯒꯤ ꯂꯩꯉꯥꯛꯅ ꯅꯤꯡꯊꯤꯅ ꯃꯣꯅꯤꯇꯔ ꯇꯧꯔꯤꯕꯔꯥ, ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯗ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯉꯥꯛꯇꯨꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯂꯤꯕꯔꯥ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯗꯤ ꯕꯤꯖꯦꯄꯤꯒꯤ ꯃꯔꯛꯇ ꯍꯨꯟꯅꯔꯤꯕ ꯑꯁꯤ ꯏꯁꯨ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤ ꯅꯩꯅꯕ ꯍꯩꯇꯕꯗꯒꯤꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯟꯗꯛ ꯄꯥꯔꯂꯤꯌꯥꯃꯦꯟ ꯁꯦꯁꯟ ꯃꯅꯨꯡꯗ ꯁꯨꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯍꯪꯅꯕ ꯂꯥꯟꯈꯠꯄꯗ ꯋꯥꯍꯪ ꯑꯗꯨꯕꯨ ꯀꯛꯊꯠꯂꯗꯨꯅ ꯇꯥꯟꯖꯥ ꯄꯤꯔꯛꯈꯤꯗꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯈꯟꯅ ꯅꯩꯅꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ꯫ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯈꯟꯅ ꯅꯩꯅꯔꯤꯕ ꯍꯦꯔꯥꯜ ꯀꯦꯁ ꯑꯁꯤꯗ ꯕꯤꯖꯦꯄꯤꯅ ꯃꯤꯌꯥꯝꯕꯨ ꯑꯔꯥꯟꯕ ꯋꯥꯐꯝ ꯁꯟꯗꯣꯛꯇꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯩꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯐꯝꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯃꯤꯟꯅꯕ ꯆꯪꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯑꯇꯥꯕ ꯃꯃꯜꯗ ꯇꯦꯟꯗꯔ ꯊꯥꯗꯕꯗꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯊꯤꯀꯥ ꯐꯪꯅꯕ ꯑꯇꯥꯕ ꯃꯃꯜꯗ ꯇꯦꯟꯗꯔ ꯊꯥꯗꯕꯗꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯥꯏꯀ꯭ꯔꯣ ꯕ꯭ꯂꯣꯒꯤꯡ ꯁꯥꯏꯠ Xꯇ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏ ꯆꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯑꯇꯥꯕ ꯃꯃꯜꯗ ꯊꯤꯀꯥ ꯂꯧꯔꯒ ꯊꯕꯛ ꯁꯨꯕꯗꯒꯤꯅꯤ꯫ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯗ ꯆꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯟꯅꯕ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯕꯤꯔꯦꯟꯅ ꯍꯥꯏ ꯖꯤꯔꯤꯕꯥꯝ, ꯁꯦꯅꯥꯄꯇꯤ, ꯀꯥꯝꯖꯣꯡ ꯑꯃꯗꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯒꯚꯔꯟꯃꯦꯟꯠꯅ ꯂꯦꯞꯄ ꯄ꯭ꯔꯣꯖꯦꯛ ꯄꯣꯁꯇꯒꯤ ꯍꯟꯊꯔꯒ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯅ ꯇꯦꯟꯗꯔ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯤ꯫ ꯄ꯭ꯔꯣꯖꯦꯛꯀꯤ ꯑꯄꯤꯕ ꯃꯃꯜꯗꯒꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯆꯥꯗ 32ꯗꯒꯤ 36.48 ꯐꯥꯎꯕ ꯃꯃꯜ ꯍꯟꯊꯔꯒ ꯇꯦꯟꯗꯔ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯒꯤ ꯂꯝꯗ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯐꯕ ꯂꯝꯕꯤ ꯅꯠꯇ꯭ꯔꯒ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯃꯒꯤꯗꯃꯛ ꯀꯔꯝꯕ ꯑꯁꯥ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯂꯨꯄꯥ 100 ꯆꯪꯅ ꯁꯦꯝꯒꯗꯕ ꯂꯝꯕꯤ ꯑꯃ ꯂꯨꯄꯥ 64ꯗꯒꯤ 69 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯨꯖꯒꯦ ꯍꯥꯏꯔꯕꯗꯤ ꯆꯤꯡꯒꯤ ꯂꯝꯕꯤꯁꯤꯡ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯁꯦꯝꯕ ꯉꯝꯒꯗꯧꯔꯤꯕꯔꯥ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯑꯦꯁꯤꯌꯥꯟ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯏꯟꯚꯦꯁꯠ ꯕꯦꯡꯛꯅ ꯊꯤꯡꯈꯤꯕ ꯊꯕꯛ ꯑꯃꯒꯤ ꯃꯇꯥꯡꯗꯁꯨ ꯃꯍꯥꯛꯅ ꯄꯣꯁꯠ ꯑꯗꯨꯗ ꯇꯦꯒ ꯇꯧꯔꯤ꯫ ꯗꯤꯜꯂꯤꯗ ꯁꯤꯅ ꯐꯪꯈꯤꯕꯤ ꯄ꯭ꯔꯤꯌꯥꯂꯛꯁꯃꯤꯒꯤ ꯖꯦꯑꯦꯁꯤꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯉꯔꯥꯡ ꯗꯤꯜꯂꯤꯒꯤ ꯃꯍꯥꯔꯥꯅꯤ ꯕꯥꯒꯇ ꯁꯤꯅ ꯐꯪꯈꯤꯕꯤ KH ꯄ꯭ꯔꯤꯌꯥꯂꯛꯁꯃꯤꯒꯤ ꯃꯤꯁꯤ ꯑꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯃꯁꯨꯡ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯇꯨꯅ ꯃꯤꯍꯥꯠꯄꯁꯤꯡ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ JSC ꯑꯦꯒꯦꯟꯁꯠ ꯗꯤ ꯕ꯭ꯔꯨꯇꯦꯜ ꯀꯤꯂꯤꯡ ꯑꯣꯐ KH ꯄ꯭ꯔꯤꯌꯥꯂꯛꯁꯃꯤꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯑꯦꯟ ꯕꯤꯁꯔꯨꯞꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JSCꯒꯤ ꯀꯟꯚꯦꯅꯔ ꯇꯈꯦꯜꯂꯝꯕꯝ ꯁꯨꯔꯖꯤꯠ ꯄꯉꯥꯡꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯄ꯭ꯔꯤꯌꯥꯂꯛꯁꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯁꯤ ꯉꯥꯏꯈꯣꯡ ꯁꯤꯐꯥꯏꯗ ꯂꯩꯕ ꯔꯨꯔꯦꯜ ꯌꯨꯊ ꯗꯦꯚꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯦꯟ ꯕꯤꯁꯔꯨꯞꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯈꯤꯕ ꯅꯨꯄꯤꯁꯤꯡ, ꯏꯟꯗꯤꯌꯥꯒꯤ ꯃꯌꯣꯜ ꯂꯝꯒꯤ ꯅꯨꯄꯤꯁꯤꯡꯅ ꯍꯟꯊꯅ ꯌꯦꯡꯕ, ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯎꯕ ꯑꯃꯗꯤ ꯁꯔꯥꯛ ꯇꯝꯂꯒ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯕ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯔꯛꯁꯤꯗ ꯃꯤꯍꯥꯠꯊꯤꯅ KH ꯄ꯭ꯔꯤꯌꯥꯂꯛꯁꯃꯤ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯑꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯆꯥꯅꯤ, ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯅꯨꯡ ꯆꯟꯅ ꯍꯤꯡꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯄ꯭ꯔꯤꯌꯥꯂꯛꯁꯃꯤꯒꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯊꯨꯕꯗ ꯄꯨꯊꯣꯛꯇꯨꯅ ꯃꯤꯍꯥꯠꯄꯁꯤꯡ ꯆꯩꯔꯥꯛ ꯄꯤꯌꯨ꯫ ꯃꯔꯛꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏꯔꯤꯕꯁꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯄ꯭ꯔꯤꯌꯥꯂꯛꯁꯃꯤꯒꯤ ꯃꯔꯝꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯀꯌꯥ ꯀꯃꯦꯟꯠ ꯄꯤꯅꯔꯤꯕꯁꯤ ꯇꯣꯛꯄꯤꯌꯨ꯫ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯏꯃꯨꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯈꯥꯡꯉꯦꯝꯕꯝ ꯄ꯭ꯔꯤꯌꯥꯂꯛꯁꯃꯤꯒꯤ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯈ꯭ꯔꯦ꯫ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯗ ꯆꯞ ꯆꯥꯅ ꯈꯪꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ZRA EC ꯀꯥꯡꯕꯨꯒ CNA CDF ꯑꯃꯗꯤ PDA ꯀꯥꯡꯕꯨꯒ ꯀꯥꯞꯅꯕꯗ ꯑꯄꯨꯟꯕꯗ CNA CDF PDA 9 ꯁꯤꯔꯦ꯫ ꯂꯣꯏꯅ ꯂꯣꯏꯅꯅ ZRA ꯔꯣꯝꯒꯤ ꯁꯥꯏꯠꯇ 2 ꯑꯃꯒ ꯁꯤꯔꯦ ꯍꯥꯏꯔꯤ꯫